थमजरे ISTV की पाव मियंग ताबिरी बापुनमकपु तरामना ओक्सरे ngasi maru eba pauta Purup khudimaki nat ki masak sing Cultural University da tungsinduna thamlaga malem ki thakta pukhalagani haina si Minister Okram Ibobina phongdokre Moirang lamkhai de lupa crore taret hena sang saba kaitel ani sangakre sarkar asina Moirang da pung kungamari mai amasung ising phanghangadori amadi miyam da ain ki basic knowledge lehelabadi crime thopagi sang hantahanbada mateng oigini haina Justice and Protectiona phongdokre Pau sandong na pizari Purup khudimaki nat ki masak sing Cultural University da tungsinduna thamlaga malem ki thakta pukhalagani haina si minister na phongdokre International Sankirtan Celebration Committee na sinduna Palace Compound leiba Maharaj Chandrakiti Auditorium da pangthokhiba International Sankirtan numit ki tharam da si minister na wafamasi phongdokhibane tharamasi da Commerce and Industry Minister Govindas Konthozam MLA L Nandakumar MLA O Landhoni MLA Y Sursandra MLA Sarat amasung MLA E Sansu saruk yake nat ki lamda thabak toriba Manipuri dagi miyoi kunga taruk Assam dagi taret Tripura dagi ahum amasung Myanmar dagi amada ikai khumnabu utke si minister na makata na Manipur bu malemna nat amasung sanabagi lamda khangnari masina maram oiraga se leitrabasu leitana Cultural University linkanaba akhanana honabani University Asikak Natana Infal Iski Mafam Amada Film Institute Linkanaba Lam Ekar Sani Yankai Lausile Lam Ekar Yankaina Institute Ki Oraga Sani Amana Film City Ki Damakta Kalaga Lausin Bani Masina Konatrabadi Makata Lausin Kigani Government Art and Culture Sakunaba Akapalatana Honagani Haiki University Hata Quick Culture Si Masi Bukatba Hayasi State government sigisu aduga masina samling ba paisa sangisunu apoi bill loina pass tawre state assembly da cabinet na pass tawranda assembly na bill loina pass tawre governor ki aya pire madugi vice chancellor haunana ba register dakal ibe sta hau koi loina keno tawre ji war putting da mathangi laiba 2016-17 da masina Karada also, karam bana hanjige, karam ba subject na hanjige si, oda guru sing akan aising mayam tanaraga, university masi koi wa putting the hauna na ba ay madugi tayari kumna ba koi tawna lejare. Moirang da pung kungamari subna mai amadi ising fangalagani mafam asibu lam koiba singi lam tungfam ama oina ba sengba sagarpigi thabak paikhatli haina si Minister Okram Ibobina kaitel ani sangabigi tharam da haikre ngasi moirang lamkhai da nauna saba khoyol kaitel amadi moirang patlaw da saba Loktak Modern Fish Market miyam da kusinabagi tharam da si Minister na wafamasi phongdokhibane tharamasi da Commerce and Industry Minister Govindas Konthozam Fishery Minister Abdul Nasir, Parliamentary Secretary M. Prithviras, PTA ke Chairman T. Mangi Babusu Saruk Yaki, si Minister Namakha Taladuna, Moirambu Lam Koiba Singi, Mafam Ama Ohenaba, Government Asina, Masigi Akaknaba Resource Degi, Angamba Paisa Tadaduna, Moirang Lam Kai Degi, Moirangi Ari Bakai Tel Manaki, Thong Pauba, Lambi Asi Paktok Nanaba, Taurang Lady, Lambi Mayadigi Fit Yankai Na Geta Paktokani. Masida karigma pata paiba lamapu singi lam soklabasu sarkana compensation pigani malem gi lam koiba singna ithat oina leiba mafam sing yengningi hadiduna karang ithat asibu modern village ama ohenaba sengbaningbugi apam phongdoki moirangi treasury office asi fajana semjinduna thabak hawannaba community health center asisu operation theater yauna senin sajinduna pung kungamari thabak hawannaba honari ngasi sanga khiba kaithal sing asi cabinet na warep lauraga paikhat khibani masina moirang amadi masigi akoibada leireba mafam singi lalur idiki mafam ama oigadoribani government paikhat leba amadi paikhat kadoriba thabak tharam sing asida miyam na mateng pangbiduna moirang bulam koiba singi mafam ama ohelasi haina appeal tawki tourist attract tongna ba siam ba haibase koi pomnamaki ithawni sarkarna ngamjaba Moirang municipality na ngamjaba tawjabis da hanasu adum mateng bibiri matungdasu mayam punamangna sojok mateng pangbiduna Moirang se yamna phajaba
कोई सरकार की तरफ तक आई एश्योर तौजगे मई से मोयरांग से टूरिस्ट स्टेशन मसी जगह से मई से पुंग कुनमरी मई फंगनगनी मोयरांग दा हुजिकसु लेरे पुंग कुनमरी अदुम तेनो तहनगनी अखोई अदुम मई फंगननब होनगनी थकननब इसिंग अखोई पीननब होनगनी अचाव अचाव वाटर सप्लाई ओवर टैंक तौसे सरकार की पैसा ngaide अखोई स्टेट की लिमिटेड रिसोर्स तक अखोई पैसा थादरगा दुम सेमजबनी Commerce and Industry Minister Govindas Konthojamna ngasi sangariba kaitel ani asina lamdam sigi miyam ge semit londa hena phibam phagathan bangam lagani sakot tharang ge thabak paikhat pada kana gumba aka atoi thon ba tobidana ba amadi punamak amata oina kusamnana saminana ba sangi ngasi sangariba kaitel sing asi luna na thamana ba solid waste management fajana tauba tai haiki Fishery Minister Abdul Nasrina ngasi sangariba loktak modern fish market asi state asi da National Fisheries Development Board Hyderabad ki makada ahanbu oina hangdokpani asigu makaithel sing district khudimakta su hangdokna naba honagani haike ngasi ki tharam asida Moirang Municipal Council gi chairperson PS Rajan Fishery gi Commissioner Norvat Disinang NFDB Regional Center Guwahati gi Officer in charge Dr. RC Burman DC Bisnupurna Singbo Singh Saruk Yaki Tharumga Sarugamo Oina Ngagi Mela Amasu Pangtoki Manipur gi miyam da ain gi basic knowledge sing the helabadi lamda masida thokliba pamdaba thodok sing yauna atai makhal kya gi crime sing hanthan bada chauna mating oigini haina High Court Manipur gi judge Justice and Courtesan of Fongdokrai ngasi Manipur State Legal Services Authority na sinduna Uripop Sairap Court Complex talaiba District and Session Judge Imphal East ki conference hall da pangthokpa Sumang Lila gi artist director amadi script writer singi oiba legal seminar da mahanwafam asi Fongdokhibani Tharamaduda Manipur State Sumang Lila Council gi President M Purnimasi All Manipur Bar Association gi President Ais Chandrajit amadi atai mioi kaya su saruk yakhi Tharamka Mari Lenana Council gi President M Purnimasina Lila Haibusi Social Media gi Saruk Amani Maram Aduna Sumang Lila Amadi Lila Makal Khudimaki Lila Rui Singna Ain gi Maramda Tangai Fadaba Khara Khangba Mathau Tai Haike Manipur State Legal Services Authority gi Member Secretary R.K. Memsana Sumang Lila gi Lila Rui Singda Ain gi Basic Knowledge Lehelabadi Miyam da Legal Awareness Pibada Su Hena Mating Wegani Haike Justice and Courtesan of Fongdokibada Miyam da Ain gi Basic Knowledge Lehena Bohona Bada Sumang Lila gi Asoba Thaudang Lei Miyam na Ain gi Tangai Fadaba Knowledge Lehelabadi Manipur da Crime Topagi Masing Hengalakliba Amadi Atai Pamdaba Thaudo Watok Sing Tokliba Asi Sang Hanthan Bada Mateng Wegani Manipur da Lila Rui Sing na Loriba Thaudang Kaya Busu Sing Thaki Any problem for God. Aduna, I see migrating, sing Napiba, in people may have things now. Moida, they say them about the other people have Sumang Ngarang numidang pung tramatoy makhairom taba aduwaida Singzamai Police Station gi manung sanba sangai parauda leiba Tata Motors ki showroom da bomb pokhai krai Thodo thopam dagi phangba pawda pokhai kiba bomb adu showroom gi fencing gi wangmudagi langsilaktuna pokhai hanba oramba yai haina thajanari Thodo thopam da Imphal West District ki makok thongba police amadi bomb expert sing laktuna yangsin ki bomb expert gi phangba paw gi matung ina showroom gi Sogliba condition asina pokhai kiba bomb asi yama sakti leiba IED bomb ani oigani matam amatada remote natraga timer sizinaduna bomb ani du pokhai hankiba oigani thodok asida misimina amadi asok apan gi paw leite showroom gi glass khara akaya toi thokpa natana gari sing amata sokide showroom asi Punjab dagi hojikna MG Avenue de leiba Kulwan Singh Sina Koba Amagini Bomadu Kanana Karimarum Gidama Pokai Halam Libano Haiba Hozimaki Kangbangandri Singzamai PS na Kesama Lokatuna Tizinba Hokre Amaromda Ngarang Numidang Pung Tarama Toy Makharum Tabada Iskon Sangai Pro Airport Road Ki Mayu Nabadalaiba MGT Tata Motors Ki Showroom da Bom Pokai Hankiva Adu UNLF na Sathakivani Haina claim Taurakli Lobasigi Department of Publicity gi Director M Sayena Thokpa Cherol Amana Showroom gi Proprietor Kulwan Singh Amadi Masanupa Dipuna UNLF
pusingnaba amadi namthak tobugidamak ahanba warning oina bom adu pokhai hankibani makhatana MGT Tata Motors ki kambuna party gi wafambu thawoidawa amadi singgalaklabadi hena sathiba akanba thabak sing sangsilakpa yai loinana lamdam sida paikaliba mahaki business establishment kudimak makhatana tawhandanabagi khongthang phaba laurakani hairi ngarang nungtil Imphal More Lambigi kudeng thabi da leiba kungamari suba Assam Rifle Posta duty taramba personal singna KSO Sandel district ki president Daumang Haukip tamthina phurakibagi mayokta KSO general headquarter na ngasi ahing nongai degi Sada Hills ki mafam singda pungni funipan gi general strike kaukre organization gi general secretary Saiboy Haukip na paugi mifam amada haiki ngarang Daumang Haukip na masa KSO gi president ti haina masak talabasu Assam Rifle na mahakpu drug lalon bani haina fana bahona ki mahaka lakminaba lamfai kulgi chief Saiboy Haukip Kotal Kuntak kulgi chief Kofar Singh Lamkangbu post adugi commander Major Manis Sharma amasung JCO ama yauna miyam mangda tamthina fuki check post asimak miyamda ot nebigi thabak chathaduna laktebani mahiroi lup amagi miyoi ni haira fawba tabi draba makoina ot naikibasina lambi asida chaliba sing kadai fawba olamgani haiba miyamna khangrabani KSO na police ta FIR sanaba thangat ki adubu ngasi fawba thabak lakhot palaite Maramasuna ngasi ahingdagi Sada Hilsta pungi funi fangi general strike kaunaba firep laubuni masi fawada tabi drabadi hena kanba khongjang changsinaba sem sare haike ngasi hujik phaw kaisu sigi matangda police na action lokhat palaite adugi unless all these involved culprits Assam Rifle personnel singsi phadok tredi ekhogi general strike 48 hours in ngasi nungdang da hogani 48 hours da karisu thok trasu we will continue with our next course of agitation Kul anigi sip yauna KSO Sandel gi president Daumang Haukipu ngarang Doldam village sip ke leron sanbigi thoram yauraga halakpada Assam Rifle na phukiba thawong KSO Morena kanna yaningda ba phongdokrai asiguma thaudok tungda security force singna amukhanna chathaviganu thaudok asiga mari lenana KSO headquarter na kauriba pung nifunipan ke general strike asi mapung phana sagat kani hairi Lilong Haurebi awang lekai Teramakong upper primary school gi mahiroi kullom ming sandabadagi exam thaloi haikebagi chapchaba praman lei haina Pangal student organization PS ona phongdokrai hata da leiva organization asigi office ta school asidagi tantholak mahiroi amasung mama mapa singyauna pangthokiba paugi mifam amada loop amana PS oda sirak liba maral yumpham yaugdabani makoi gi khudong saba khara school ga manaraga chathavani haiki mahiroi amagi mama na phongdorokpada school asida mahaki masa ahum tami kana leijadaba olabasu angang sing mi onabagi damak school asida tamhanbani adubo headmaster na exam thage hairabadi mama mapa kauru haibadigi salubada ming sandrabadi exam thaba yaroi phongdorakibani PSO gi president MO wakil alsalina isuwasida wakal taminana ba PSO na headmaster kaurabasu lakhide Fonda wali sanabadisu oza ama oraga singnarapa wahi wata phongdorokiba taraina logde masida lipunasu asum aran khangbiduna mahiroi kunasigi punsi kansi haike masida asoibu aranbu kankhatun thamlaga mangthar liba iramda Manipur siba amuk hena lekha ta khina political wing oriba local gi political wing oriba lipunnadi makhata na sinbi ganu haibasi PSO gi sadagi abil tawi lakliba tang nipan degi tara fawa coalition for indigenous right campaign Assam Sanmilita Mahasangha amasung Assam Maitai apun malupna punna kusam naduna kumalampak leiba kangsangda ahanba Northeast Indigenous People Parliament pangthona ba sem sab loire hairi mefamasida awang no pokta kundariba yellow purup sa mamukna saruk yagani loinana tongan ba hiram kayada kopna khanaraga Imphal declaration ama laukthokduna awang no pok lamdamda kundariba yellow mi purup sing amata oina punsin naduna lengak lon amasung semelon gi khudong sa daba sing khangmin naduna mayok minanaba thaurang tawminagani hairi paugi maraktana break amatang lominasi break ki matungda taramna oksari smart city ga mari lenana amzugi
members sigi oiba nomugi media awareness program ama ngasi Manipur Press Club ta pangthokre amzu amadi Imphal Municipal Corporation ga khusam naduna pangthokpa thoram aduda mahut ki director and Git Kumar amzu gi president W Samjai ISTV news ki chief editor Brojendra Ningomba Isel Pausigi editor Irengbam Arun Amadi IMC gi CEO NG Utam Susaruk Yaki Tharunga Mari Lenana mahut ki director and Git Kumarna smart city ama lehenba haibasi smart solution na smart life oibaduni smart city gi matang da hozik miyam da bhab tahanna basatharakpa campaign tha asigi tang mapanda loirabasu miyam gi wakalon phongdorakpada taramna oi haike thabak ama mai pakna bohonabada media na asoba thaudang lauri haike masida beneficiary khanba to yaw kana buna beneficiary khanba hori kisan lori kana khabada natra susungang na tare haina khanbe ko na madu sendok jabani any beneficiary khan kanda smart selection to gani sinai mayam da bill to gani na smart selection to mayam smart selection to ne ko prasad to yon view sima ha ke apil ni ani subo apil na media house lain na request to gani na mayam ibirat po ako na including editorial suggestion and lobjeraga marana particularly covered in the presidency ke koi tuman ba panel of judges hapo koi judgment of judge ni ko je koi na ngasi digina tamapan matung da koi ki hayeng dagi da koi pamjer suggestion do ni sida best suggestion do koi award lai jagani best editorial award lai jagani lising kun ma second lising kun third lising ta ma sing doi ma da hajal ma Irengbam Arunna Fongdokibada Smart City na Pigadoriba Kudong Saba Asi Mafam Aduda Layriba Miyoi Singdu Katanate Mafam Aduda Lakadoriba Miyam Gisuni IMC na Masida Mai Park Naba Akan Matabak Lakot Patangai Fadi Haiki NG Utamna Smart City Gi Manungda Pan City Amadi Area Based Development Asina Mission Gi Strategy Oire Mai Amasung Ising Lan Sijanaba Amadi Taknaba Ising Nomada Sada Nipu Hena Mangan Ba Asi Yengsinba Sangi Haiki ISTV news ki chief editor Brojendra Ningomba na Fongdokibada Housing Imphal da Khwaidigi Khudong Sadaba Thengnariba asi traffic amati parking system fail oiba asini VIP singna makhoi chanana ba honabada general public sing khamanduna matam mangandana ba Supreme Court na thokiba hukum inde hairi media na ngasi fabada lamdamasigi awonba purakpada asoba thaudang lauri smart city gi matang da su mapung faba thaudang laugani haiki traffic sih aku ni nomor sudah sesuatu sasa ada traffic sih problem sekali ada masalah traffic dah masalah aku jangan aku lagi buat emergency problem sih lambat sejaba di office kan atau macam aku tu yang cakap bahawa mioi macam apa ni traffic dah problem berapa ni ada kena sah ada biar bilang ni bahawa jadi referee kong ni hal saya ni hal itu vision kong ga actor ni bukan mesti tampil juga satu kopi view ni semua kasih apa ni utilization traffic medicine ni mana kita ada ni asyik mesti apa yang ya harus ya Supreme Court itu hanya kita director boleh biar bilang benda atau bersesuatu bah kalau ni atau komite yang atau berkali macam lawyer block terga biar kita hanya tak betul ni apa pun lebih apa yang Supreme Court director biar lebih ramai sih Thang na tinmada miyoi ama sire thaudok asi ngasi ayupong talamathoi makhairom taba matamda nongpok sengmai police station gi manung sanba kakmayai sutekta thokibane laikhidraba miyoi ajudi mutum amumasa sahi kuntragani thoi apokpa laikhidraba modhu kakmayai maning lekai degini mahak pothang na tinduna hatpani hariba miyoi ajudi samurai latpam syam keso sahi kuntragani thoi mahak kakmayai mayai lekai degini Thaudok Tokpam degi phangba pau gi matung ina laikhidraba amumasa amadi mahakpo halam liba Sam Keso tinaba mamana bani hairi mihat pani hairiba Sam Keso police na fakre laikai miyamna Sam Keso gi mayum thugai khre Additional Agriculture Director Manipuri Soil Testing Laboratory mai pana mathok tahundriba asi manpower wat panani Matamga chana daba lawu singu bagi pathamna darkar oiba sangda pothok puthopa ngamdabani haina Agriculture Department ki Additional Director PS Rajendrana Fongdokrai Indian Institute of Soil Testing Bhopal gi makhada anoba soil sample sama test toba yaba mobile sub testing kit mathok toba hauragani haukiba sahida puthokiba pothoki sangdagi sahi asida puthok na hen laibagi khudam leire Masi sahi kudingi hengat handuna laumi singbu puning thagotpa sangi haiki
mobile testing asi matamga sanadraba aduga sapsaba report piba ngamde bofada level institute asidagi test tongona ba thaurang leire haiki model district oina thoba Bishnupur ga tawduri ada district irrigation plan haibam semi Bishnupur ne thoba ne palis ka west khakte ne ba bena yam thoina rice board ga haise singi yaga di yadim singi district ma panjimang da ro district ma panjimang da manga ba di hil ni do ada sidedi panglok to bang te ne ya ba ma na pi agency ma khaklai ekasi ma khada extension functionary ni sigi team sina ikena soil sample collection tawba aduga area identify tawba karamba area da karamba crop tharaga soil test to batuna karamba mana masing chanaga de gai basi moi mating lawr kanda sahi me ki requirement is 7 lakh metric ton adagi minimum 1.5 to maya da tale kono somum de lai si maram je singa pling manda base only rice production di Bishnupur ne thoba ne palis ka west khakte ne ba bena yam thoina rice board ga haise singi yaga di yadim singi de sigma panjimang da ro de sigma panjimang da manga ba di hil ni do next year the krishi ka award se Central Agriculture University gi Directorate of Extension Education KVK Imphal East na sinduna ngarang World Soil Day gi tharam KVK andro da pangthokre tharam matuda MP Dr. T Maina Imphal East ki adaksa P Bimola amadi andro gi khulakpa CIS gandhana singba miyoi sing saruk yaki tharam ga saruk ama oina Laumi Singh the Soil Health Card Singh Su Yantoki Program Coordinator Dr. K Medhabatina Fongdo Kibada Laumi Singh na Mahai Marong Thadringai da Leibak Leihau gi Pibam Khangdok Payam na Maru Oi KVK Imphal East the Mini Soil Testing Laboratory Leire Laumi Singh na Kudong Sabalobi yu Haiki Dr. T Maina na Sakulapagi Matum ina Laupam Kaya Nomonomagi Mangsilakle Maram Aduna Satok Hena Putok na ba Matang Basana ba Kanglon Singh Sijin na Baga Luena na Laipak Leihau gi Maru Oiba Singh Laumi Singh na Kangjin ba Matam Oire Haiki Lam Nagrabane Kedore Sokat Bi Adavina School Linkalai Sokat Bagi Thorani Damta industry kya linkalai ada koi swaida haira gana se kol sagalai adegi di store processor linkalai ayam je lamji lo sang garo na ana lai mayam ji lai gana lamji de se lamina khara lai na lamji da koi yam na maming thongna masak thongna koi poto poto ta ne je Uripok Laiba IMC gi Ward number 4 na Kuanba Club Taret ki Apunba United Club ki Ahan ba Mapo Kumon Numit ka Mari Lenana ngasi nungmaibung Rasbari da Laiba Soft Stay Home da Tongan ba Polam kaya Mateng Pikre All Manipur Women's Association na Salaiba Home gi Mio Singh da Club ki Convener KS Arun Kumar Amadi Treasurer T Dilip Yauba Mihut Kangbu Amana Sengsak Maitan Amadi Atay Polam Singh Kusinaki Directorate of Civil Defense na Sinduna Lampelda Laiva Imphal West ki Deputy Commissioner ki room number Z23 da Yankai Humdoi Suba Annual Civil Defense Day ki Tharam Pangthokre Tharam aduda Relief and Disaster Management ki Under Secretary Regina Hongre Economics and Statistics Department ki Under Secretary A. Sachin Amadi Civil Defense ki Staff Officer Su Saruk Yaki Tharamga Mari Lena Under Secretary Regina Hongre na Mahausa Amadi Kusem na Tholakpa Tongan Kudung Tiba Kayadagi Miyam na Safana Laina Bahonabada Civil Defense ki Asoba Thaudang Lay Maram Aduna Civil Defense Directorate Asi Hienama Pangal Kankat Hanba Mathautai Haiki Civil defense we have to work harder also. We have to reach more districts where you have not reached. Sir Ayub goes to all the districts and organize. You have the master trainers who will in turn go to the villages to give training. Criminal proceeding ki matang da Supreme Court amadi Ministers of Home Affairs na thokpa order sing ngak na ba khangan ki ba adu Manipur Police na kari thabak paikhalabagi haina RTI thabada paukum piyo yarak tabadu State Chief Information Commissioner na pi na ba khangal lakle haina Human Rights Initiative ki Secretary Wahengbam Joykumar na Paumi Singh na phongdokre Wangkai Thanga Padmapal da Laiba Human Rights Initiative ki Office da Paumi Singh unava amada mahana makhata laduna Police Singh na case lakot pada khuloi na ba matam ge training pi ba yauna tongan ba thabak sing paikana na ba standing committee sem na ba khangalak pa adu RTI gi kuthang da kari thaba paikalaba ge haina wahang mapan hangke adu bo home department na pakum pi dana ba khonarak pa asi laibak thibani haike miyam na aki akang yaug da ba amadi ikai kumna ba utpa police ohen ba haibusi home department ki mathongni Miyam na khangning ba pau hangbada pidana bo honaba asi matangwa suna de haike
Loktak ke saruk ama oiba mayang Imphal Maikaidasu Loktak Development Authority na miyang sangbiduna kunja singgi khanbi ba tangai fadi haina BJP Manipur Pradesh ki IT cell ge convener ke Ais Robindro na phongdokrai Kendra sigi Haigun Yangbidagi Loktak taba kilometer taruk lomgi hi gi maram sengdokpi tharam ga mari lenana mahan wafamasi phongdokhibane Kunja amana phongdorokpada hojik fabada kilometer ahum lom sangba hi chatok chasin tawbagi hiram sengba loisilaklai Kunja singi yamna maru oiba hiram sengna ba Robindro na asangba senpam putokpa asi apian ba fawi haike Robindro na makhata na phongdokhibada mayang Imphal kendra da leidiba barja singna imung manung punabagi damak Loktak pata manama sing hekpa amadi nga fabana singba tawribasi hi gi maram asi Pumdi singna pundilak padagi kudong sada mayok nare masi kongna ba honabani haiki Concern oriba sigi Loktaki oriba concern authority natra concern person na miyang kitang yang biu maru matung ta na khoisu lamdam sigi leiriba praja khoi puloksu yari khai khoisu ya mateng pangjage angam mateng pangjage makoi na torokpada praja leiriba khoisu mateng chapchana pangjage na handak ta masa khang daba miyoi karana Kangenpalli Ideal Club ke General Secretary Laisram Lukhoi gi yumda sanglaktuna aki akang pohal lamba thogdopu yaning dawa phongdoktuna lamdam adom gi miyoi singna Kangenpalli da wakami from Tatakre Sandrem bi Nupilup Kangenpalli Pantak Pankha amadi Kangenpalli Ideal Club anina sinduna pangthokiba wakami from aduda Loop ke Secretary Y Santina asiguma thodok asi matungda amukhanna thon biganu thodok adu kanana kari maram gi damak chathabano haibadu athuba matamda Mailena Vastingna Kangan Bio Fangdoki Matung da su kai sida sigumba ki tu jung pokwa hogdo si thon bidana bailan sindari Rimski ahang stop narasa matra taruk laununa ba return test tha sigitang taragani toigi nungtilpung amadagi ahum phawba tongan ba center singda pangtholagani hairi Zangyang parikha asi niyam sumna pangthoi haibadu khangan nabagi damak answer script sing computerized system da yengani masigi darkar oiba thabak sing rims authority na lokhat paloire aiba sangyang gi parikha gi fal December taraga humdoida lauthona pandam thamli amukahna break amatang lominasi amukahna taramno oksari FSSAI LIC number amadi ISI fanglaba Gangazal package drinking water na puthokpa Singzum Liza package drinking water ngasi haunabi matung ina miyamda fanganba hokrai Kongpal Kongkham lekai da pangthoba tharam amada hariba package drinking water asi launch tawkhibani tharam aduda SBI Pauna Bazar gi assistant general manager DC Mandal Chief manager ST Ngaite amadi provider and Paunana Singh Bamiwe kaya saruk yaki Manipur Sahitya Parisat Imphal na lising masama pen maudraga mapandagi hauduna sahi ahum gi oina pangthoktuna lakpa Hawaibam Nabadip Chandra Memorial Lecture ngasi Manipur Hindi Parisat ki holda pangthokre Thauramasida Manipur Sahitya Parisat Imphal gi President D.I. Tombina Thauramapu oiduna DM College of Arts ki retired Professor Ahantem Dorendrona Darshan amasung Sahitya gi miyeng ama haibasida wangangki Relief Center for the Welfare of Differently Able Person Lifeline Development Organization ga khusam naduna Kebol High School terada satariba ahumlak suba Winter Disabled Melana Disabled Order Singda hingbagi anoba mahau amapire Mela asida Singi District Sing yauna tongan ba mafam singdagi stall yangkai hangi Store singda makoina sadaba firol amari khusa haibigi polam sing miyam da fanghali asiguma mela asina makoida anoba mangal ama pire haina ISTV da fondorakle Bharat Sarkar na Manipur yauna anoba education policy semdong obagi suggestion thagalakpa matam hendokre haibusi nungai tabo wafum ne haina Council of Teacher Association kota na khangalakle jarulosina makha taraduna ngasi aroiba matam asi fawbada suggestion amata lagtre haibusi miyamda ningtina khangan kidabani haire hauzik maraktana thabake paw lobisi Thabaki pau lobirasi civil amati electrical gi yauna engineering post hung kunthani thoilong na ba MPS na lagliba ingising taratarugi January gi tang ahum dagi taret fawba Imphal da parikha pangthokani hairi tongan ba posting imotungina candidate singi qualification laigani
Masagi sahi kunmathoi kuntranipan phamugi manung dalaiba candidate singna lagliba December kunmathoi phamugi manungda drakhas bisinba yagani hairi. Institute of Banking Personnel Selection na IT Officer, Law Officer amadi Personnel Officer yauna tongan ba post singidamak graduate loiraba candidate singna December tara phamugi manungda online registration tongnaba khangali. Matang zaigi January tang kuntra amadi kuntra mathoida Imphalda parikha pangthokadaba asida masagi jahi kundegi kuntra phabugi manungda laiba candidate singna sarugyaba yagani hairi. State Bank of India na Deputy Manager yauna tongan ba posa maga marphumanga longnaba graduate loiraba masagi jahi kundegi kuntra phabuda laiba candidate singna lagliba December 12 phabugi manungda online registration tawba yagani hairi. Matang sahigi January ki tara tareta Guwahati da parikha center oigani hairi. Indian Army da soldier post ki damak tongan ba pham singi darkhas kauri masagi chahi tara taret makhaidagi kulumdei phabugi manungda leba candidate singi damak tongan ba post singi qualification laigani. Candidate singna online da apply tawbagi matam lagliba December tang tarani thoini. Lagliba December ki tang kuntaretagi January ki tang ani phawwa Manipur gi oina Laimakhongda recruitment rally pangthokani hairi. Central Reserve Police Force ta sports quota da thabak changnaba nupa amadi nupi candidate singdagi punna ahangmafam chawga humdra gi drakhas kauri. Masagi sahi tarani pandagi kulumdoi phabugi manungda laiba national natraga international players singna mathang jahi gi January gi tang taramari phabugi manungda drakhas hajilakwa yagani hairi. Head Constable GD gi oina Mahigi Thak class 12 natraga manabu oigedabani. Constable GD gina sakhanglaba board amadagi class 10 pass tawba oigedabani hairi. Indian Military Academy da ahangwa post sani Indian Naval Academy da post nifumanga Air Force Academy da post kuntrani thoi Officer Training Academy man da post samaga humura manga amadi Officers Training Academy Women and Non-Technical da ahangwa post manga gidamak candidate singdagi lagliba December mari phabugi manungda online registration tongnaba drakhas kauri. Masagi jahi kundagi kunmari phawda laiba candidate singna Indian Military Academy amadi Officers Training Academy gi oina sakhanglaba University amadagi rigi natraga manaba Indian Naval Academy gi oina Engineering rigi paiba amadi Air Force Academy gi oina sakhanglaba University amadagi rigi paiba natraga Bachelor of Engineering oigadabani. Lagliba Ingisni tara taruki February ki tara marida Imphalda parikha pangthokani hairi. Madakta palliba thabagi pau asigi akupa marol babu parada leba job center dagi khangba yagani masigi de thabagi pau pujaba matanga salojare hoji makha taba pau mu lobirase. Sahita Taupang Lupna Sinduna Tha Sigi Mari Degi Chatarakliba Imphal Literature Festival ge Saruk Ama Oina Ngasi Library and Information Center Kaksingi Auditorium da Pangthokre Festival asida Saruk Yaba Lakiba Myanmar Bangladesh Tripura Amadi Assam ge Mihu Singh Kaksing Kaitel da Miyamna Oklaba Matung Kaksing Khongnang Mari Phangbadagi Information Center Faba Concert Ama Satki Organizing Committee ge Mihu Sarastan Thiamna Aikoi Amatani Punna Kunda Leta Minarami Malem Sida Manipuri Singha Sinthunga Sandokraba Matungda Aikoi Lady Haiduna Kut Tangalakpada Saukthokpa Phawi Hauzikti Malem Sida Magi Kanglup Singh Sagwatuna Masagi Lol Sakotnaba Honaraba Matamni Mapada Ladyba Maite Singna Aikoi ge Lol Mutkidana Ba Honaba Matam Oire Haiki Tripurada Bengali Singha Marakta Hingiba Manipuri Singha Karam Hingi Aikoi se lakpiu aikoi unasi unarakanda aikoi sakhang mai khangnarkanda amaga ga mateng pangnasi hojiti pithribi sida mahang ki kanglup singa se sogunaduna kanna wa thagadari matam madune December ki tang tag humdoi degi kun fawba hapta kangjebung da taruk suba chinsak festival pangthok naba sem sare haina Innovation Youth Society Imphal na promising da phongdokre Society asigi office ta pangthokpa pawgi mi from amada Zati Kudimaki Asa Thak Singh Fangangani Haina Society gi Deputy Managing Director K. Mahisna Phongdokre Sky Hospital Amadi Manipur Heart Foundation Sinduna Singzamai Wangma Pebia Pandit Laikai Dalaiba Pebia Pandit Laikai Youth Development Organization gi Complex ta Dr. Kayana Saruk Yaduna Heart na Naba Myo Singh Khangdopagi Kem Ama Pangthokre
Home Guard ki Yankani Toy Suba Rising Day Tarum Ngasi Lampiel the Labor Home Guard Headquarter the Pang Tokre Tarumasida Manipuri ki DGP Said Ahmed na Home Guard Volunteer Singi Tolop Hengat Naba Makoi ki service ki pibam Pagat Handuna Makal kaya ki training pinana ba government Kanari High Key Hauzik Makata Nangasigi Sanabigi Pau Lobisi Ngasigi sanabagi pauda All India Football Federation gi miyang makada November taraga mari dagi chatalakliba Second Division Indian League ki ngarang Gangtok ta sanakiba Mesta Neroka FC na Gangtok Himalayan FC bu goal ama sinoda maitiba pikre Gangtok Himalayan Sporting Club ki home ground wena sanakiba Mesta sida Neroka gi ama tangadba goal si NG Ronald na sankibani Matangi mes tha sigi taraga nitoida Neroka ki home match oina Kumalampak Main Stadium da Mohammedan Sporting ga sanagani. Mumbai da pangthok kiba ani suba World Martial Arts Games ki Taekwondo masana da gold medal laura kraba sanaroi e apan ba amasung marangtem Albert Nambol Sabol Lekai Youth Club and Liverina harau tayam na okre. Irong Sesaba Makalekai de Leba Redo Ground da December 30 Trantoy Faba Chatagaduriba Anisuba Sub Junior Volleyball Tournament referee Onenaba CA Sana Zaba CA's Manglemba Amasung Ke Sauktoy All Manipur Volleyball Association na Lautokre Hauzik Makata na Sanabagi Pau Boyaning Tozamdegi Pangbigani Yangkai Mapal Suba Sisi Mitki ngasi sanakiba mesta mamang zahi Yangkai Nepal Suba Sisi Mitki runners up Trawakwa Kaitel zahi sidan nauna saruk yariba Songobal United na maitiba pikre All Manipur Football Association senduna mapal ge team ahum amadi state asigi team taranipal punna team kumathoina saruk yaduna tha asigi tang ani dagi imphal gi mapal kangjebungda knockout basis chathariba Yangkai Mapal Suba Sar Sorsan Singh KCSICBE Memorial Football Tournament ki ngasi sanakiba mesta Trawakwa Kaitel bu Songobal United na goal mari anida maitiba pikhi Songobal United ki mai pakpagi goal mari edu W. Daniel Maitena match ki mari suba M. Tyson na match ki nifutare suba T.I. Premchan na match ki marifutaruk suba madi L. Brickham na apiba matam gi ahapa minute mangada sankibani Trawakwa Kaitel ki goal ani eduna N. Olen amadi S. Sungnei Hemkom na match ki nifu suba madi apiba matam gi ahapa minute mangada sanki match asida Trawakwa Kaitel gi sanaroi S. Piba N. Olen amadi Songobal United ki Radha Kanta W. Kanta da center referee Arjina Makata na foul tawdana yellow card piduna warning tawkhi Sathariba tournament asigi hayeng nungthil pung ama makhai tabada sahi asigi state league ki runners up football club Zalen Sadar Hills amadi Imphal East district ki super division ki winner YOSC Khuraiga sanaragani Manipur Veteran Cricket Association senduna ngasidagi team tarana group ani thongna khaidokuna Langthaban public ground da tarom de suba Manipur Veteran Cricket Tournament haukhre haudopagi thoromda Manipur Veteran Cricket Association ki advisor RK Bidur Manipur Cricket Association ki vice president CI Sauba Association asigi vice president NG Ibol amadi Manipur Veteran Cricket Association ki president N Indrajit Saruk yakhi ngasi ahobunumi ki sanakiba match ta Napsa Kha Imphal na model club team bi singa makha boran kunthada maitiba pikre Napsa Kha Imphal na toss ngamduna hana betting tawda over kuntaruka ball ahumda wicket loina turaga run chamaga tara lokhi masigi pakhumda ani suba innings ki betting tawkiba model club singam khana over kumanga da wicket loina turaga run marpuma thoi khak lawdana match asi maiti khibani match asi da Napsa Kha Imphal gi sanaroi L Ratan Kumar na wicket ahum amadi dan tarom doi lawduna man of the match takre hayeng cyclone thangmibal amadi KSC Lambulen ga sanagani Manipur State Kabaddi Association ni miyang makada KSWC Khurai Thongam Lekaina sinduna club asigi ground da nupagi team nipan nupigi team ani puna team tarana saruk yaduna ngasidagi nipuni thoi suba Manipur State Junior Boys and Girls Kabaddi Championship haukhre haudopagi tharamda Imphal East Jilla Parishad Adaksa K Bimola Lausan Lekai Gram Panchayat ki Pradhan Y Radharani su saruk yakhi ngasi ahobunumi ki sanakiba match limbu KSWC Khurai Thongam Lekai bu YSC na point yakhani thoi nifutreta maitiba pikhi All Manipur Football Association sinduna pangthokpa 29 suba Junior Boys Inter District Football Tournament ki winner Imphal West District Football Association oikhre tha asigi tang kolomdegi Kumalampak Artificial Turf Ground team tarena group ani thona khaidokna chatharakhriba 29 suba Junior Boys Inter District
football tournament ngasi loisan khre ngasi aroiba numiki sanakhiba match ta Imphal West District Football Association na District Sports Association Sadar Hills pu goal ahum sinoda maiti biduna tournament asigi title laukhibani Imphal West District Football Association gi mai papagi goal ahum adu SH Netrajit na match ki ahum suba yankai truk suba madi humudra suba minita sankhi match asida Imphal West District Football Association gi sanaroi L Monis amadi L Amarjita center referee Parsuram na yellow card piduna warning tokhi ngasi gi mai palaba Imphal West team gi coach Loitongbam Devachandra na hauji phawda team ke paibi khre aduga tingkai won team mai pakrage team je super division ki ke ki sutha tha devide inter district ki hai tare ko inter district ki ti ai 2009 de gi na continuously adum chahi amada team ani pai bu yaw khre ado ujik team try thoi gum bati adum ai complete kan oi khre sidai da winner si team ni pan gum boy hansa ki si ki thara ka aduga runner da team runner sab ani am phang hore atai di kan ka semi finalist kum bada maina yam ba kan tawki ada hujik mai palaba team singi ke sanaru sing si ki performance sing se kari happening si matang yam phai akoina kitang jam atemba matamda kitang haijabadu kitang training kitang tokjabadu simone yam kana honaraga apply tawrukna akoi gi pamjaba lambi du da khar chatna na honarakpa yam nungai sigi kanu sidati sanaru sing marak sidai da akoi gi india gi masak naiba sanaru sing thok yorok ne abi thajaba lebibra adudi ai maximum yauni na ai thajaba dum laije haidi angang jingsi ayamba national chalaba angang chu mayamam su akhar stum yaure adagi hana su aina Manchester ki team ga purubu du yaw angang moi humari yawri adum ai adum moi si full confidence le ado masi hena mapung phaba moi performance phangan ge haita di coach amoi na kai habining masi moi gi huji chatliba train si de chumaina trial gumba adise competition ama laira kanda piriba training akoina khara tawjari base masi koi leptana di chahi super kamaina tawrakanda punba yagadagi haibagi kano duma sinbiba ngamagadi khwaidagi phaba team ai oine kali Manipur ki All Manipur Football Association na Kumal Lampak Artificial Turf Ground da pangthokhiba Sub-Junior Boys gi winner District Sports Association Bishnupur amadi runners up takraba Imphal East District Football Association gi team sing yauna ngasi gi final match da mai pakraba Imphal West District Football Association amadi runners up takraba District Football Association Sadar Hills ki team sing da trophy sing piduna ongling thakotki Sawambung Sarem Youth Club na sinduna Sawambung da sanariba ahumlak suba के पालमई पुई कामा ओपी मेमोरियल जेलियारोंग 6A-side football tournament की ngasi sanakhiba ahanba match ta namdulongna naga singi mari sinoda maitiba pikre ani suba match ta namthalong NYC na rabgais po taruk sinoda ahum suba match ta JU superstar ragailong ebu ani sinoda mari suba match ta kinthaluna friends ever FC bu mari amada maitiba pikre World Martial Arts Games की kickboxing da gold medal lawrakraba Abdul Sukurbo Modern Youth Union Club Urup Part 2 Muslim Youth Club amasung Standard Brothers Athletic Association na MYUC Ground Urup Community Hall da taramna okre taramasida Zilla Parisat member MD Abdul Salam MYUC Urup ki President Abdul Hakim All India Trinamool Congress ki Vice President Slawuddin Khan Arab Tree Mera Paibi ke Secretary W Susila Su Saruk Yaki Anisuba World Martial Arts Games ta gold medal tala matoi lawrakraba kickboxing ke sanaru sing Kickboxing Association of Manipur na Morangkom Leipung Kaitel da okrai Tharammasida Association ki President chu oiriba Deputy Speaker MK Preso Simre Association ki Working President L Umakanta Su Saruk Yaki Games asida kickboxing ki tongan ba weight category da sanaroi taraga matroina gold medal lawrakhi November ki tang kungamanga dagi kuntra fawba Mumbai da pangthokiba second World Martial Arts Games da gold medal fangalava ithai lekhong dagi Farid Savam Tomthen Ngan Bisanu amadi coach Sam Sandunga si Kumbi Bazada harau tayamna okre tharamadu da MLA Bira yauna miye kyana saruk yakhi Hauze ngasi nomagi oiwa inga sagi pau pizari ICAR Lampel Party ki phangba pau ki matung ina ngasi ki khwaidagi saba degree Celsius 12.8
ख्वाइदगी इंबा डिग्री सेल्सियस 8.2 नुंसित याव इसिंग मनिलगे सांग अयुक्त सादा 38 नुंथिलदना सादा 53 नोंग सुबगे सांग नील लोइसलकपदा मरुअब पाव अमुखना फुरुप खुदिमकी नाक के मसाक सिंह कल्चरल यूनिवर्सिटी दा तुंगसिनदुना थमलगा मालेम के थाक तो पुकलगनी हाइना सी मिनिस्टर ओकम इबोबिना फोंगदोखरे मोइरांग लमखाई दा लुपा करोड़ 8 हेना संग साबा कैथल अनि संगाखरे सरकार असना मोइरांग दा पुंग कुनगमरी मई अमसुंग इसिंग फंगनगदोरी अमदी मियाम दा आइन की बेसिक नॉलेज लेहलबदी क्राइम थोपकी सांग हंता हनबदा मजिंग ओइगनी हाइना जस्टिस एन पोटेसोना फोंगदोखरे ngasi ISTV na pijaba pau matang asida loijare miyang tabiriba punamagta amuka hana khurumjari